ngasi Manipuri folkloristics teamna folklore ki lamda nong khongdarak mahiroi sing amasung Manipuri nat ki tongan tongan ba hiram sing da tijin bagi thabak changsin biriba mayam gi damak lokot chariba hiram asi folklore na ikhoi gi punsida lawriba thodang sing haibese afam sing Manipuri culture si thoido hindongna ina khulli yamna masak naiba adungulaba nat ki paramam khak lechaba adungulaba kano ama khakni khunai ama khakni Manipuri hewa jati si akoi punamang khangi ado aikoina malem gi phambak seida aikoi gi culture sina aikoi gi lamdam sina acho mafam makan bagi maram ma kanduna lakpagi maram mayama ma aikoina aduma punamang khangnaba wafum oi ahan bawoina lokalabada aikoina ima rona ngangjari ba Manipuri haba lon se masigi matik mayai yengba yai adu prithibida lon si lising tariat khari hena ngangnei hena linguistic na makoigi thijilubadagi phangba motsing asi thamnai hairiba lon lising tariat khari henba si masigi manungda masagi mayek leijaba adunglaba lon si masigi khar khaktani tongan tongan ba linguistic gi mon matungna thijiluba lamsida changjiluba mayang matungina lon cham yangkhai de khari henba aduma mot pinai mayek leijaba lon si aduga nongna masagi mayek simjaba tongan tongan ba jati kaya amasu tholak nati adu ngalingi matamdagi masagi mayek leijadana masagi aibi history masagi aiba sahitagi parampara ama lijarakpa jati singsi khare tangi adu hairibi yam khidraba mayek leijaba adunglaba cham yang khaimuki manung saida aikoigi Manipuri lon si yauribni khoi meite mekse yauribni aduna aikoi thoidongna malengi mamangna yamna chakthoksaningai ni chakhalle hariba prithvi joy torme hariba British si makoigi masagi mek leijaba nate Roman mek ni sinari se koi pun mang khangi ba wafam atopa wafam amana aikoigi khunai asigi aikoigi culture sigi top top masak ama harigadi aikoi isagi ojaba epic Sanskrit ta hariga mahakaibya haibise masi akoi isagi ojaba epic ama leijaba sin epic leijaba jati asi yamna sanglaba cultural history ama leijarakpa aduba nat ki top masak param pathap mayam ama ngang na hingakpa adungba jati amani aduga culture si thoido hendona saukhalaba yamna laitaraba mara taraba tradition amasung culture leijaba kanglup amani habisi epic leijaba adunglaba kanglup singche masi define to matamda ikoina adumak masi epic ki matang sida pukhanei khudam oina yengba matamda Greek sing asi ikoina prithvi gi west ki civilization he harbu matamda ikoina Greece sab laibak se ta puthonari ado Greek sing si makoi masagi epic lejai elite amasung Odyssey si prithvi pumbana maside elite amasung Odyssey harigadi ikoina punamangna maside ngaunaba ngakani yamna fajaba yamna adunglaba maming leiba aduga masigi maramda nainabagi khongchat asing asi phawol loidriba adunglaba epic ni adu atopa mana akoigi German sing marisi German sing gi sum akoigi Netherlands Gelite lei adaidi somna kitang haiget kharaga Finland gi Kalevala madudagi France ki na Chancellor Roland haina leiriba adunglaba epic tradition leijaba jati sing asi akoina yengakpa matamda makhoi si makhoi gi culture si chakotpa aduga makhoi gi civilization je liribani haibagi adunglo achogo khudam amakasu oiribani adu akoigi ojaba isagi epic ama Manipuri singi leijai madudi khamba thoibi ki wari asini masi pena ye tradition da yamna sangla sang sin mirol amada chinthange ne masida pena se sing sina sakna dana lakpadagi hauji aikoina khongjom parba amasung atai performance tradition mayam amada khamba thoibigi isai asi sakpache aikoina thengnari Northeast India da akoini yengsi akoigi awangnong po Bharat ta masagi epic lejaba jati si kana le akoi Manipuri si Asami singgi ojaba mokoi epic tradition lejai madu Mahabharata Ramayana amasung ati Hindu Puran sing yumphom moiba epic tradition mokoi de lerise mokoi de leiriba Mahabharata Ramayana gi Indian epic tradition si akoi Manipur da su yam ngalingi matam dagi adumak wari libagi tradition da lari haibe thibagi keno se de Mahabharata Ramayana gi adung wari mayam ase aduma akoi chathadana lakpagi masak se akoi puna mana khangnari wafam ni adu Assam da phangiba Indian epic tradition ji Manipur da na hiena Maratha na yamna chakot pomong da yamna fajaba aduga yamna Maratha raba nat ki tradition amoina masida akoina leiri aduga amo akoi da heli sina akoi gi isagi lehau ge hobjakiba khamba thoibigi sungalba epic tradition ama leijabase masi akoi gi culture si yamna liraba aduga khunai si yamna leitana madui paring pathab amagi makhada yamna
ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯉꯥꯛꯅ ꯂꯥꯛꯄ ꯖꯥꯇꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯛ ꯑꯃ ꯂꯩꯖꯕꯁꯤꯅ ꯁꯨꯝ ꯇꯥꯕꯅꯤ ꯑꯗꯣ ꯅꯣꯔꯠ ꯏꯁꯇ ꯑꯇꯣꯞꯄ ꯑꯦꯄꯤꯛ ꯂꯩꯇꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯦꯘꯥꯂꯌꯥꯗ ꯑꯩꯈꯣꯏꯒꯤ ꯈꯥꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯁꯦ ꯆꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯄꯤꯛ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯈꯔ ꯇꯧꯅꯕ ꯂꯩ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯗ ꯎꯗ꯭ꯔꯤ ꯃꯈꯣꯏꯅ ꯃꯁꯤ ꯕꯦꯂꯦꯠꯀꯤ ꯊꯥꯛꯇ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯄꯤꯛꯀꯤ ꯊꯥꯛ ꯌꯧꯅ ꯀꯥꯈꯠꯂꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯄꯔꯤꯡꯂꯥ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯃꯤꯃꯥꯡꯗ ꯆꯣꯡꯊꯣꯔꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯆꯞ ꯆꯥꯕ ꯐꯣꯛ ꯑꯦꯄꯤꯛ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯁꯥꯛ ꯃꯔꯟ ꯃꯌꯥꯝ ꯆꯞ ꯆꯥꯅ ꯌꯥꯎꯔꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯌꯥꯝꯅ ꯐꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯄꯤꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤꯕꯁꯤꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯗꯥꯟ ꯄꯤꯛꯈ꯭ꯔꯕ ꯖꯥꯇꯤꯁꯤꯅ ꯇꯧꯖꯕ ꯗꯥꯟ ꯍꯥꯏꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯄꯣꯂꯣꯅ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯅꯦ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯌꯥꯅꯗꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠꯁꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯜꯆꯔꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯁꯨ ꯑꯆꯧꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯗꯅ ꯂꯩꯕꯅꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯇꯩꯒꯤ ꯑꯇꯣꯞꯄ ꯀꯜꯆꯔꯁꯤꯡꯗ ꯐꯪꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯂꯧꯈꯠꯂꯒ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯕꯒꯤ ꯃꯇꯥꯡꯁꯤꯗ ꯐꯪꯗꯕꯅ ꯃꯁꯤꯗ ꯁꯤ ꯐꯥꯎꯕ ꯈꯤꯇꯪ ꯃꯔꯨ ꯑꯣꯏꯕꯁꯤ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯇꯣꯞ ꯇꯣꯞꯄꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤ ꯀꯜꯆꯔꯁꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯁꯥꯡꯂꯕ ꯅꯥꯠꯀꯤ ꯄꯔꯝꯄꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯉꯛꯄ ꯑꯗꯨꯒ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯤꯡꯖꯅꯕꯒꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯥꯇꯤꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯗꯤ ꯍꯦꯟꯇꯣꯛꯑꯒ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯃꯕ ꯖꯥꯇꯤ ꯑꯃꯅ ꯉꯁꯤ ꯇꯨꯡꯗ ꯍꯟꯕꯒꯨꯝꯕꯒꯤ ꯃꯁꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯎꯔꯛꯏꯕꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯄꯨꯈꯠꯇꯅ ꯅꯩꯅꯅꯤꯡꯉꯤꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯅ ꯅꯩꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯈꯤꯗꯅ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯕ ꯃꯉꯟ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯁꯦ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯊꯥꯛꯇꯣ ꯃꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯕꯁꯦ ꯀꯨꯏꯔꯔꯣꯏꯅ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯟ ꯌꯥꯝ ꯂꯩꯕꯁꯨ ꯑꯣꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯝꯇꯪ ꯊꯨꯒꯥꯏꯔꯒ ꯌꯦꯡꯁꯤ ꯏꯅꯥꯠ ꯈꯨꯟꯕ ꯍꯥꯏꯕꯅꯤ ꯏꯅꯥꯠ ꯈꯨꯟꯕ ꯏꯄꯥꯅ ꯏꯄꯨꯅ ꯊꯝꯃꯝꯕ ꯏꯅꯥꯠꯇꯣ ꯃꯗꯨꯕꯨ ꯈꯨꯟꯕ ꯃꯈꯣꯏꯒꯤ ꯄꯔꯤꯡ ꯄꯊꯥꯞ ꯃꯈꯣꯏꯅ ꯌꯥꯠꯂꯝꯕ ꯂꯤꯛꯂꯝꯗꯣ ꯃꯗꯨ ꯉꯥꯛꯅ ꯆꯠꯄ ꯃꯗꯨꯒꯤ ꯐꯖꯕ ꯆꯠꯅꯔꯣꯜ ꯃꯌꯥꯝꯗꯨ ꯉꯥꯛꯅ ꯊꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅ ꯈꯪꯉꯤ ꯀꯣꯟꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣই ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯔꯒ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨ ꯑꯣꯏꯅ ꯂꯧꯅꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯍꯩꯁꯤꯒꯤ ꯀꯟꯁꯦꯞꯇꯗꯤ ꯑꯩꯈꯣꯏ ꯏꯅꯥꯠ ꯈꯨꯟꯕ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟꯁꯤ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯐꯖꯕ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤꯗꯤ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯤꯒ ꯆꯨꯁꯟꯅꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯔꯣꯜꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯅ ꯍꯤꯡꯕꯒꯤ ꯑꯩꯈꯣꯏꯒ ꯂꯨ ꯇꯣꯡꯗ ꯆꯨꯗꯅ ꯂꯩꯕꯒꯤ ꯃꯁꯛꯁꯤꯃꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟꯁꯤ ꯃꯁꯤꯗ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯎꯔꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯁꯤꯡꯁꯤ ꯇ꯭ꯋꯤꯁꯟ ꯊꯤꯟꯕ ꯍꯜꯂꯛꯄ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯊꯥꯕ ꯍꯜꯂꯛꯄ ꯃꯗꯨꯗꯒꯤ ꯇ꯭ꯋꯤꯁꯟ ꯑꯃꯨꯛ ꯊꯤꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯤꯗ ꯐꯖꯅ ꯐꯤꯛꯁ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯂꯩꯔꯝꯕ ꯐꯖꯔꯣꯜꯒꯤ ꯃꯁꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯏ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯃꯁꯤꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯃꯅꯤꯄꯨꯔꯗ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯅ ꯃꯅꯤꯡ ꯍꯟꯕꯗꯧꯅ ꯁꯨꯝ ꯎꯔꯤꯕꯁꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯇꯝꯃꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯏꯍꯩꯁꯦ ꯍꯩꯔꯕ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯨꯁꯨ ꯃꯣꯏ ꯇꯝꯃꯒ ꯂꯥꯛꯏ ꯃꯣꯏꯅ ꯇꯝꯃꯤꯕꯁꯨ ꯑꯩꯅ ꯇꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯅꯤ
matam amda lairik tamba matamda lairik phangdabagi awaba adu punamaksi huji amta leitre lairik punamaksi akhoi huji internet ta loi yaure mobile loina yaurabani aduna akhoi de information technology ki mat asuki matik chawkhala matam sida akhoi awat pasem ta leitre adu akhoi huji mayam ge thengner ko matamda mayam dagi top na akhoi na songthok kador je karai dino hairigadi akhoi isagi ojeba identity akhoi isagi ojeba tradition akhoi isagi ojeba culture madugi adung laba yawon du hingakpagi manik mahau mayam de yawna sangaba matamda akhoi malemgi phampakta akhoi gi ojeba top sakta mama mapam mama kan mangam gadabane adu ngasi nauna horiba angangsing naharol sing punamakse masidadi hari wafum sida yamna lamna leibise akhoi punamang uri akhoi अखोई मैतई मपुंग मैतई है पंजरगे अखोना मनपुरी फोकलोरिस्टिक जाति खतगे नते लमदम से खुंदारीबा अखोई कांगलू खुदिमक से नाट फोकलोर की मचाक नैनजब थिगचबगी पांडमदा चंगसनजब खोजंगनी मनपुरी फोकलोरिस्टिक की खोजंग से मैतई वाफम खरदंग लौखुचगे अखोई मैतई खुनाई जाति अखोई करम मोंग अखोई पुनसिरोल से कमदौई अखोई इपाइपसिंग मखुत्ता खुजिंदो कई थांगबसु युमद चंगिबा मतम सुमांग थेलों सिट नानबा नतन लैपन फाव वाई तैरगे हिंजब कांबो अखोई सी मपान थोंगी फजबदो मदु ngawdब नुंगी ओइबा फजबा मदु तरु तनामदो मदु ngawjaba adungaba jati ma khang yum si chumnagi leinaba yum अखोई चाना थंगनबा मदुगी नुंदांग पोथानबा मदुदी अखोई पुंसी सी मसैदा अखोई नोंग सोतना अदुगी वाफम नति yum si अखोई लाइसिंग अमदों लौ लाइसिंग अमदों लौबसिना मरम ओइरगा अखोइना मसिदा अयुक्ता दुख थौमै थारिबा मैरा कलिबा नुमिदांग यासंगपद सनामहि लैबरे सैदा दैदी अखोइगी खुबम इमोइनुगी खुबमगा थमदना यामना अवांगबा थाकता अवांगबा वखल मियेंगा लोइना हिंजबा जाति अमा खंगने अदो मखुत अखोइगी खुजिंदा कई थांगबसु लैपन वाई तैरगे हिंबा मपान थोंगी फजबद ngawdaba हाइबनि इसागी ओइजबा अरंग अराक्ता ngawdaba अइगी ओइबा पुनसिरोल से थाक अमदा अवांगबा थाक अमदा अइगी युम्बा लोन अइगी पुनसिरोल से मसे अवांगबा थाक अमदा हिंजबा पाम्बा जाति सिंग सिदि कमदोई अखोई मयाम अमा उरमनी मी मयाम अमा फजबा कार थौबा फजबा फिरोन सेलगा चटबा अदु मयुमदा चंगुबा मतमददी मागी हिंगोन समनसी कांखोंग चाइबा अरे मागी थौजलिबा गाड़ी मदुना तखाइबदबा लेखोम थोबा मयुमदबो सेमनिंगबे वखल लैतबा अदुम मी मयाम मखोइसिद नोमो नोमगी मसिंग सुम हेंकलई मपान थोंगी फजबा मपान थोंगी लुबा नानबदो ओइने हेन मियेंग थमकपा नुंगी ओइबा अदुम फजबा सिंगसे मसिदि नोमो नोमगी मदुगी वैल्यू दिदि अखोइगी पुनसिरोलदगी सुम लापथोकपगी मसकसे लाई मसी कदाइदगी लाखनो हारेगदी अखोइना अखोइगी कल्चर फजई अखोइगी कल्चर इना खुली अखोइगी ट्रेडिशन याम टॉप टॉपी हारेगसु अखोइगी अहलमन सिंग अखोइगी ममा मपा ओइबा अखोइ सिंगसिने अखोइ इसा इसु सिंगसिदा अखोइगी इपा इपुना थमंबा फजखरबा पुनसिरोलगी मसक नाटकी मसक ट्रेडिशन सिंग अदो अखोइ मखोइगी पुनसिरोल सिदा तोसिन नबगी मदुदगी अदुगी ट्रेडिशन दुगा तोसिन यानसिन हलगा मखोइगी लु तोंगदा सुहलगा हिंगनबगी मसक सिमदी कुइरेबा अखोइ थादोरिस अखोई मॉडर्न एजुकेशन सिस्टम से लापदगी अदुमक अखोई ट्यूशन दिनबा मदि अखोई कॉम्पिटिशन याम तब ओरकपदगी नोंगाले ट्यूशन थिनी निमित तारे ट्यूशन थिनी ओनली मागी अखोई लाइरिक टू यावरिबा नॉलेज मदुना ख्वाइदगी अहेनबने हबसे मसी अखोई कोकता लेगिबदगी अंगांग सिंगसिदि ह्यूमन वैल्यू मदुदगी अखोई हाना लेजरबा ट्रेडिशनल वैल्यूज अखोई सेंसिबिलिटी पुनमा असि मखोई मसादि याउद्रि अहलमन सिंगसिना नुपा मसा ओरगदी सुमांग वाई सिलु दैदी समन यंगजलु हिंगोनगी अवारपा यंगजनगदबनि हाइबगी रेस्पॉन्सिबिलिटी मागी दायित्व थौदांग से अहनजिंगसिगी पुनसिरोल सिदा अखोइगी युम्बालोन मसी यावजेदन ले अरे नुपी मसा सिंगसिना वाई तैबा मदुदगी अयुक्ता दैदी नुमिदांग वाइरमदा दुख थौमै थाबा मसी नुपी मसा सिंगसिदा पिंगाइदगी तंबी मसी इसम चंबा पोटन ओरगसु मसीगी हारिबा वाफम सिंग असिना अंगांग सिंग पिंगाइदगी मखोइदा असुगुम्बा ट्रेडिशन से मसिंग ngang चहललकपा मतमसिदा मखोइगी वखल मखोइगी पुनिंग मखोइगी लुतोंगदा सुग्रिबा अदुगुम्बा वखल मियेंग सिंगदो मदुदी मदु पैसाना लेबि याबा नत्ति सुम अखोइ छात्र सिंग नखोइना लाइरिक सि सुम पाबा मतम सैदा लाइरिक सि याम नुंसिना मदुदगी अचौबा ज्ञान लौसिंग
ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯈꯤꯕ ꯂꯥꯏꯔꯤꯛ ꯃꯗꯨꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯌꯥꯋꯣꯜ ꯑꯃꯈꯛ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯃꯗꯨ ꯅꯪꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯉꯝꯕ ꯇꯥꯔꯁꯨ ꯀꯅꯥꯒꯨꯝꯕꯅ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯁꯦꯒꯥꯏꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯐꯥꯎꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯋꯥꯏꯁꯦ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯤ ꯋꯥꯏꯁꯦ ꯁꯨꯝ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯔꯛꯏ ꯄꯤꯛꯏꯉꯩ ꯑꯉꯥꯡ ꯑꯍꯥꯟꯕꯗꯗꯤ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯜꯍꯜꯂꯤ ꯑꯗꯩ ꯑꯩꯁꯤ ꯋꯥꯏ ꯈꯣꯠꯂꯤ ꯍꯥꯏꯔꯝꯕꯗꯒꯤ ꯀꯣꯟꯅꯗꯤ ꯌꯨꯝꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯄ ꯌꯨꯝꯗꯨꯕꯨ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯤꯡꯉꯛꯄꯒꯤ ꯑꯩꯅ ꯍꯤꯡꯉꯤꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯩꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯗꯣ ꯃꯗꯨ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯃꯈꯛ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯗꯩꯗ ꯁꯦꯝꯒꯠꯂꯛꯑꯦ ꯑꯗꯨꯅ ꯅꯨꯡꯁꯤꯔꯛꯏ ꯁꯦꯝꯒꯠ ꯁꯥꯒꯠꯅꯤꯡꯕꯒꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯌꯨꯝ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯒ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯀꯥꯏ ꯅꯨꯡꯁꯤꯔꯛꯄ ꯂꯩꯀꯥꯏ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯒ ꯃꯥꯒꯤ ꯈꯨꯟꯗꯨ ꯅꯨꯡꯁꯤꯔꯛꯄ ꯈꯨꯟꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯒ ꯃꯥꯒꯤ ꯖꯥꯇꯤꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯕꯨ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯖꯥꯇꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗꯒꯤ ꯍꯧꯔꯛꯀꯗꯕꯅꯤ ꯇꯞꯅ ꯍꯥꯏꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯍꯤꯡꯒꯣꯜ ꯁꯦꯡꯗꯣꯛꯄ ꯁꯃꯟ ꯈꯥꯖꯤꯟꯕ ꯋꯥꯏ ꯁꯤꯠꯄ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃ ꯄꯨꯔꯥ ꯂꯦꯞꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗ ꯁꯤꯟꯅꯈꯤꯗ꯭ꯔꯦ ꯅꯣꯡꯃꯇ ꯑꯩꯈꯣꯏꯁꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯣꯏ ꯈꯔ ꯇꯧꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ ꯑꯩ ꯄꯨꯟꯅ ꯅꯠꯇꯦ ꯑꯌꯥꯝꯕ ꯅꯧꯅ ꯂꯥꯛꯏꯕ ꯇ꯭ꯔꯦꯗꯤꯁꯟ ꯑꯗꯨꯒꯤ ꯇ꯭ꯔꯦꯟꯁꯦ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯨꯛꯀ ꯊꯥꯕꯁꯤꯗꯤ ꯃꯁꯤ ꯈꯔ ꯇꯥꯡꯅꯕꯨ ꯎꯁꯜꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯄꯨꯂꯞ ꯆꯠꯈꯤꯗꯅ ꯃꯁꯤꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯣꯏ ꯇꯨꯏꯁꯟ ꯆꯠꯅꯕ ꯍꯣꯠꯅꯕ ꯍꯜꯂꯛꯄ ꯁ꯭ꯀꯨꯜ ꯆꯠꯄ ꯋꯥꯕ ꯑꯗꯨꯗ ꯀꯩꯗꯧꯔꯅꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯗꯨꯛ ꯊꯥꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯔꯣꯟꯁꯤꯡ ꯃꯃꯥ ꯑꯗꯩꯗꯤ ꯃꯕꯣꯛꯁꯤꯡꯗꯨ ꯃꯗꯨꯝ ꯊꯥꯏ ꯑꯗꯨ ꯉꯁꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯝꯁꯤꯗ ꯆꯪꯁꯤꯜꯂꯒ ꯁꯅꯥꯃꯍꯤꯁꯤꯗ ꯋꯥꯏ ꯇꯩꯔꯒ ꯃꯥꯅ ꯗꯨꯛ ꯊꯥꯖꯕꯁꯤ ꯃꯁꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯕꯗ ꯌꯨꯝꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯄ ꯌꯨꯝꯗꯨꯕꯨ ꯋꯥꯡꯅ ꯈꯜꯂꯛꯄ ꯌꯨꯝꯗꯨꯒꯤ ꯚꯦꯂꯨꯗꯣ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯨ ꯇꯣꯡꯁꯤꯗ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯨꯁꯜꯂꯛꯄꯗ ꯃꯥꯅ ꯌꯨꯝꯗꯨꯒ ꯃꯥꯅ ꯂꯩꯖꯔꯤꯕ ꯑꯗꯩ ꯌꯨꯝꯗꯨ ꯃꯗꯨꯗ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯃ ꯍꯥꯞꯄꯛꯄꯗ ꯅꯠꯇꯅ ꯃꯥꯅ ꯃꯁꯥꯒꯤ ꯀꯜꯆꯔ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯗꯨꯗꯒꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯧꯔꯛꯑꯦ ꯅꯨꯡꯁꯤꯔꯛꯑꯦ ꯌꯨꯝꯗꯨ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯦ ꯂꯥꯏꯔꯤꯛꯁꯤ ꯇꯝꯃꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ 12 ꯄꯥꯁ ꯇꯧꯔꯦ BA BSc ꯑꯗꯩ BCom ꯑꯗꯩ ꯑꯇꯣꯞꯄ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟ ꯇꯝꯕ ꯃꯄꯥꯟꯗ ꯊꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯗꯨ ꯂꯩꯍꯧꯗ꯭ꯔꯕꯅꯤನ ꯃꯌꯨꯝꯗ ꯁꯨꯇꯣꯛ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯌꯥꯏꯕ ꯁꯨꯇꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯩꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯎꯅꯦ ꯀꯥꯏꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯀ ꯊꯣꯛꯂꯛꯄ ꯑꯗꯩꯗꯤ ꯊꯣꯛꯂꯛꯇꯕꯁꯨ ꯌꯥꯎꯕ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯇꯕꯗꯤ ꯑꯗꯨꯝ ꯂꯩꯇꯥꯈꯤꯕ ꯃꯁꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯤꯗꯕꯨ ꯂꯥꯏꯔꯤꯛ ꯍꯩꯔꯗꯤ ꯃꯤ ꯑꯣꯏꯔꯗꯤꯅ ꯈꯜꯂꯒ ꯅꯨꯡꯗꯥꯡ ꯇꯨꯝꯗꯕꯒꯤ ꯇꯨꯏꯁꯟ ꯊꯤꯟꯈꯤꯕꯗ ꯃꯗꯨꯒꯤ ꯚꯦꯂꯨꯗꯨ ꯀꯗꯥꯏꯗꯅꯣ ꯌꯥꯏ ꯑꯆꯧꯕ ꯖꯥꯇꯤ ꯃꯤ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯖꯥꯇꯤꯁꯤꯡꯗꯣ ꯃꯗꯨꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯁꯦꯇꯜ ꯇꯧꯈꯤꯕ ꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯣꯟꯈꯤꯕ ꯀꯔꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯈꯣꯏꯗꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯖꯥꯇꯤ ꯂꯥꯛ ꯈꯔ ꯈꯪꯗ ꯈꯨꯖꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯄꯒꯤ ꯐꯤꯕꯝ ꯂꯝꯗꯝꯁꯤ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯝꯕ ꯑꯩꯈꯣꯏꯅ ꯄꯥꯟꯖꯔꯝꯕ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯖꯥꯇꯤ ꯑꯃꯅ ꯄꯥꯜꯂꯝꯕꯅꯦ ꯍꯥꯏꯕꯁꯦ ꯃꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤ ꯃꯁꯤ ꯃꯥꯡꯈꯤꯕꯁꯨ ꯌꯥꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯊꯕꯛ ꯇꯧꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯊꯥꯗꯣꯛꯑꯃꯒ ꯀ꯭ꯋꯥꯇꯔꯗ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯁꯤ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃ ꯎꯔꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯁꯃꯥꯖꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯁꯛꯅꯦꯕ ꯑꯗꯣ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯨꯛ ꯊꯛꯄ ꯀꯥꯎꯕ ꯃꯈꯩ ꯃꯆꯥ ꯇꯨꯏꯁꯟ ꯊꯤꯟꯈꯤꯕ ꯃꯄꯥꯗꯣ ꯃꯗꯨꯅ ꯑꯩ ꯏꯆꯥꯗꯣ ꯉꯁꯤ ꯊꯕꯛ ꯇꯧꯔꯦ ꯑꯗꯨ ꯏꯆꯥꯗꯨꯅ ꯊꯕꯛ ꯀꯥꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗꯕ ꯀ꯭ꯋꯥꯇꯔꯗ ꯂꯩꯈꯤꯕ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯀꯝꯗꯧꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯃꯝꯕ ꯍꯤꯡꯒꯣꯜꯗꯣ ꯑꯩ ꯌꯣꯟꯊꯣꯛꯑꯒꯦ ꯌꯣꯟꯊꯣꯛꯄꯗ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯗ ꯉꯁꯥꯏ ꯃꯥꯅ ꯌꯨꯝꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯁꯦ ꯃꯃꯥ ꯃꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟꯁꯦ ꯃꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯃꯟꯈꯤꯗꯅ ꯄꯨꯝꯅꯃꯛꯁꯦ ꯃꯉꯣꯟꯗ ꯃꯃꯥ ꯃꯄꯥ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯗꯨꯒꯤ ꯃꯥꯏ ꯃꯌꯨꯝ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯁꯦ ꯍꯟꯊꯔꯛꯇꯅ ꯁꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯒꯤ ꯃꯁꯛꯁꯦ ꯑꯩꯈꯣই ꯂꯣꯏ ꯎꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯖꯨꯀꯦꯁꯟ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟ ꯐꯣꯔꯃꯦꯜ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯁꯨꯝ ꯆꯠ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯗꯤ ꯂꯥꯏꯔꯅ ꯇꯨꯡꯂꯣꯝꯗ ꯍꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯁꯤꯗꯤ ꯍꯦꯟꯅ ꯍꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯂꯣꯔ ꯑꯩꯈꯣꯏꯒꯤ
tradition ꯑꯩꯈꯣꯏꯒꯤ folk life ꯄꯨ ꯆꯨꯝꯅ ꯃꯁꯛ ꯈꯪꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯂꯩꯇꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯒ ꯇꯣꯠꯅ ꯌꯥꯅꯅ ꯆꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯈꯛ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯑꯗꯨ ꯐꯣꯛꯂꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯃꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯐꯣꯛꯂꯣꯔꯤꯁ ꯃꯌꯥꯝꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯩꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯐꯣꯛꯂꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛꯂꯣꯔꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯅꯩꯅꯕꯁꯤ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯑꯍꯥꯟꯕꯒꯤ ꯁꯦꯁꯟꯁꯤꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯕꯛꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯨꯝ ꯇꯧꯍꯟꯈꯤꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯊꯕꯛ ꯇꯧꯗꯗꯅ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯉꯥꯏ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯩꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯕꯛꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯅ ꯃꯄꯥꯅ ꯁꯤꯃ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯩꯒꯤꯅꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯃꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯃꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯅꯗꯤ ꯇꯧꯗ꯭ꯔꯒ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯃꯥꯕꯨ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯀꯩꯅꯣꯔ ꯃꯤꯅꯥꯏꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯃꯁꯤꯗ ꯌꯧꯁꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯁꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯃꯁꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯉꯥꯛꯅ ꯆꯠꯄ ꯃꯈꯛ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯤ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯑꯦꯄꯤꯛꯇ ꯑꯗꯨꯝ ꯌꯦꯡꯁꯤ ꯈꯝꯕꯅ ꯑꯍꯥꯟꯕ ꯁꯟ ꯁꯦꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯊꯣꯏꯕꯤ ꯀꯩꯗꯧꯔꯝꯃꯤ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯆꯤꯡꯈꯨ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯨꯕꯔꯥꯖ ꯆꯤꯡꯈꯨꯅꯍꯥ ꯇꯦꯜꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯇ ꯄꯣꯛꯄꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯄꯣꯛꯇꯦ ꯃꯅꯥꯎꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯏ ꯑꯗꯨꯅ ꯃꯣꯏꯔꯥꯡꯗ ꯃꯅꯤꯡ ꯇꯧꯅ ꯂꯩꯕ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯊꯣꯏꯕꯤꯁꯦ ꯐꯅꯦꯛ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗ ꯋꯥꯛ ꯀꯜꯆꯔ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯑꯩꯅ ꯐꯅꯦꯛ ꯂꯣꯜꯂꯤꯕꯁꯦ ꯃꯥꯅ ꯂꯣꯜꯂꯤꯕꯗꯨ ꯃꯥ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯀꯧꯈꯠꯂꯒ ꯁꯦꯠꯄ ꯌꯥꯏ ꯑꯗꯨ ꯃꯥꯅ ꯂꯣꯜꯂꯤꯗꯨ ꯀꯅꯥꯒꯤꯅꯣ ꯃꯁꯥꯗ ꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯃꯁꯤꯗ ꯇꯥꯛꯏ ꯊꯣꯏꯕꯤ ꯄꯥꯠꯇ ꯀꯨꯝꯗꯅ ꯑꯗꯨꯒꯨꯝꯂꯕ ꯂꯣꯡ ꯈꯣꯟꯕꯒꯤ ꯋꯥꯔꯤꯗꯨꯅ ꯀꯩꯅꯣꯗꯒꯤ ꯏꯟ ꯆꯤꯡꯕꯒꯤ ꯋꯥꯔꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯒ ꯇꯣꯠꯅꯅ ꯇꯤꯟꯅꯗꯅ ꯃꯁꯤꯗ ꯍꯤꯡꯕꯒꯤ ꯃꯁꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕꯗꯣ ꯃꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯈꯔ ꯂꯩ ꯃꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯤꯡꯊꯧꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯄꯔꯝ ꯅꯥꯏꯅ ꯌꯥꯊꯣꯛꯑ ꯊꯝꯃꯝꯃꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯜꯂꯒ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯗꯅ ꯂꯥꯛꯄꯅꯦꯕ ꯑꯃꯨꯛꯁꯨ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯑꯍꯥꯟꯕ ꯉꯁꯥꯏꯒꯤ ꯁꯟ ꯁꯦꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯈꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯍꯤꯖꯝ ꯑꯉꯥꯍꯟ ꯃꯍꯥꯀꯕꯤꯅ ꯏꯔꯝꯕ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯍꯥꯏꯖꯒꯦ ꯃꯁꯤꯗ ꯈꯝꯅꯨꯒ ꯈꯝꯕꯒ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯄꯥꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯦꯅꯥꯒꯤ ꯀꯩꯅꯣꯗ ꯇꯥꯔꯁꯨ ꯌꯥꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯍꯨꯜꯗꯨꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯈꯝꯕꯅ ꯍꯥꯏꯔꯦ ꯑꯩ ꯁꯤꯜꯂꯝꯃꯨꯒꯦ ꯍꯥꯏꯔꯦ ꯈꯝꯅꯨꯅ ꯍꯥꯏꯔꯦ ꯅꯪ ꯆꯠꯈꯤꯅꯨ ꯅꯪ ꯃꯇꯝ ꯋꯥꯠꯂꯤ ꯑꯅꯤꯁꯦ ꯑꯃꯅ ꯑꯩ ꯁꯤꯜꯂꯝꯃꯨꯒꯦ ꯑꯃꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯐꯖꯔꯤꯕ ꯃꯁꯛꯇꯤ ꯀꯩꯅꯣꯗ ꯈꯝꯅꯨꯅꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯝꯕ ꯃꯥꯕꯨ ꯌꯣꯛꯄꯗꯤ ꯃꯁꯤ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏ ꯈꯝꯕꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤ ꯅꯍꯥꯟꯈꯩ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯏꯆꯦ ꯃꯥꯅ ꯊꯕꯛꯁꯦ ꯁꯨꯗꯅ ꯑꯗꯩꯗꯤ ꯆꯥꯛꯅꯤ ꯐꯤꯅꯤꯗꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯑꯗꯩ ꯌꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯗꯅ ꯃꯥꯅ ꯌꯣꯛꯂꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯡꯒꯜ ꯆꯥꯎꯔꯦ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯌꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯑꯩꯅ ꯏꯆꯦ ꯊꯥꯛꯄ ꯃꯇꯝ ꯌꯧꯔꯦ ꯑꯩ ꯄꯥꯡꯒꯜ ꯆꯥꯎꯔꯦ ꯑꯩ ꯅꯤꯄꯥꯅꯤ ꯅꯤꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯃꯨꯡꯁꯦ ꯑꯩꯅ ꯄꯨꯐꯝ ꯊꯣꯛꯏ ꯑꯩ ꯏꯆꯦꯁꯦ ꯑꯩꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯈꯝꯕꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯇꯨꯅ ꯃꯁꯤꯗ ꯑꯅꯤꯗꯨꯒꯤ ꯃꯔꯩꯁꯦ ꯃꯔꯛꯁꯤꯗ ꯑꯃꯅ ꯑꯩꯅ ꯇꯧꯒꯗꯕꯅꯤ ꯑꯃꯅ ꯑꯩꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯇꯧꯔꯤꯁꯤꯅ ꯅꯣꯏ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯅꯣꯏ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯆꯤ ꯑꯃ ꯑꯣꯏꯅ ꯅꯌꯥꯝꯕ ꯑꯃ ꯅꯪ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯀꯗꯥꯏ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏ ꯀꯥꯎꯊꯣꯛꯅꯔꯒ ꯃꯥꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯥꯛꯇ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗ ꯌꯥꯎꯗꯦ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯦꯝꯃꯛꯏꯕ ꯂꯤꯛꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯨ ꯇꯣꯡꯗ ꯆꯨꯈ꯭ꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯇ꯭ꯔꯦꯟꯁꯤꯅ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯍꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯇꯞ ꯇꯞꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯁꯤ ꯀꯔꯤꯝꯇ ꯊꯑꯣꯏꯔꯛꯇꯕ ꯀꯔꯤꯝꯇ ꯈꯟꯗꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯩꯗ ꯑꯩꯈꯣꯏꯅ
ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯂꯧ ꯑꯣꯏꯒꯦꯔꯥ ꯑꯃꯗꯤ ꯍꯤꯡꯒꯣꯜ ꯑꯣꯏꯒꯦꯔꯥ ꯌꯣꯟꯊꯣꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯀꯩꯝꯇ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯀꯔꯤꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯏꯅꯥꯛ ꯈꯨꯜꯂꯤꯅ ꯆꯤꯟꯗ ꯂꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗꯒꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯃꯛ ꯂꯥꯞꯊꯣꯛꯅ ꯌꯥꯝꯅ ꯏꯟꯊꯣꯛꯑ ꯊꯝꯈꯤꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯀꯌꯥꯃꯨꯛꯇ ꯁꯣꯛꯆꯜꯂꯛꯄꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯨꯡꯂꯣꯝꯗ ꯍꯟꯕꯒꯨꯝꯕꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯐꯣꯛꯂꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯦ ꯅꯩꯅꯔꯝꯕ ꯃꯈꯣꯏꯅ ꯊꯝꯃꯝꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯨ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯁꯦꯁꯟꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ